ꯗꯦꯕꯔꯥꯖꯥꯒꯤ ꯋꯥꯔꯤ ꯁꯅꯥꯎꯈꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯁꯨꯇꯥ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯈ꯭ꯔꯦꯗ ꯁꯨꯇꯥ ꯅꯪꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯔꯝꯗ ꯈꯪꯉꯒ ꯌꯥꯝꯅ ꯃꯪꯒꯣꯟ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤꯗꯤ ꯂꯥꯏꯒꯤ ꯋꯥꯔꯤ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯗ ꯇꯥꯍꯟꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯕꯨ ꯁꯦꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯞ ꯀꯌꯥꯁꯨ ꯀꯣꯛꯍꯟꯕꯤꯔꯦ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯀꯥꯟꯗ ꯁꯤꯕ ꯄꯦꯟꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯇꯥꯍꯟꯕꯤꯔꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯂꯩꯒꯅꯤ ꯁꯤꯗꯒꯤ ꯋꯥꯡꯕ ꯀꯔꯤ ꯂꯩꯒꯅꯤ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯉꯦ ꯀꯂꯤ ꯌꯨꯒꯗꯗꯤ ꯄꯥꯞ ꯆꯦꯜꯂꯕ ꯃꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯁꯦꯡꯗꯣꯛꯀꯅꯤ ꯁꯨꯇꯥ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯍꯥꯏꯔꯦ ꯑꯗꯩ ꯁꯨꯇꯥꯅ ꯈꯨꯝꯃꯛꯑꯦ ꯄꯥꯞ ꯇꯧꯕ ꯃꯤ ꯂꯩ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯥꯅ ꯇꯧꯊꯣꯔꯛꯄꯗꯅꯦ ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯑꯣꯏꯕ ꯌꯥꯝ ꯂꯩ ꯃꯣꯏꯁꯤꯡꯁꯤꯅꯅꯦ ꯑꯄꯥꯝꯕꯁꯤꯅ ꯊꯟꯕ ꯑꯗꯒꯤ ꯐꯠꯇꯕ ꯁꯤꯅ ꯃꯣꯏꯒꯤ ꯂꯥꯏꯐꯁꯦ ꯊꯜꯂꯦ ꯃꯣꯏꯒꯨꯝꯕꯁꯤꯁꯨ ꯁꯦꯡꯗꯣꯛꯄ ꯉꯝꯃꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯑꯋꯥꯡꯕ ꯑꯐꯕ ꯅꯥꯅ ꯌꯥꯟꯅ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯐ꯭ꯔꯤꯗꯝꯁꯤ ꯁꯣꯏꯗꯅ ꯄꯣꯔꯛꯀꯅꯤ ꯑꯗꯨꯒ ꯄꯥꯞꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯁꯦꯡꯇꯣꯛꯑꯕ ꯀꯥꯟꯗ ꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯕꯅ ꯄꯦꯟꯕꯁꯨ ꯄꯨꯔꯛꯀꯅꯤ ꯑꯗꯒꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯂꯩꯕ ꯃꯌꯥꯝꯁꯨ ꯂꯩ ꯃꯗꯨꯗꯩꯗꯨꯗ ꯑꯆꯨꯝꯕ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯗ ꯀꯔꯤ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯪꯕ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯃꯃꯥ ꯃꯄꯥꯗ ꯀꯔꯤ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯪꯗꯕ ꯃꯤꯁꯨ ꯂꯩ ꯑꯗꯒꯤ ꯌꯥꯝꯅ ꯚꯥꯏꯂꯦꯟꯁ ꯇꯧꯕ ꯃꯤꯁꯨ ꯂꯩ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯁꯨꯅꯦ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯁꯦꯡꯗꯣꯛꯀꯅꯤ ꯑꯗꯒꯤ ꯙꯔꯃꯁꯦ ꯁꯤ ꯊꯥꯗꯣꯛꯈ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯑꯣꯟ ꯚꯔꯅꯥ ꯑꯥꯁ꯭ꯔꯃ ꯊꯥꯗꯣꯛꯑꯕ ꯃꯇꯨꯡꯗ ꯆꯠꯈ꯭ꯔꯕꯁꯤꯡꯗꯣ ꯃꯥꯒꯤ ꯃꯕꯨꯛꯇꯨꯗꯅꯦ ꯃꯤꯑꯣꯏꯕꯒꯤ ꯀꯂꯛ ꯃꯤꯍꯧꯕꯅ ꯊꯜꯂꯕ ꯁꯤꯒꯨꯝꯕ ꯀꯂꯤꯌꯨꯛꯇ ꯂꯩꯕꯁꯤꯡꯁꯦ ꯁꯤꯁꯨ ꯁꯦꯡꯗꯣꯛꯄ ꯉꯝꯒꯅꯤ ꯑꯗꯒꯤ ꯌꯥꯝꯅ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯃꯊꯃꯣꯏ ꯄꯥꯟꯗꯕ ꯀꯂꯤꯌꯨꯛꯇ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯣꯏꯁꯤꯁꯨꯅꯦ ꯁꯦꯡꯗꯣꯛꯄ ꯉꯝꯒꯅꯤ ꯑꯗꯒꯤ ꯕ꯭ꯔꯍꯃꯅꯁꯤꯡꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯀꯥꯟꯗ ꯆꯥꯔꯒ ꯍꯤꯡꯉꯒ ꯑꯦꯗꯤꯛꯇꯦꯠ ꯆꯨꯔꯀꯥꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯁꯤꯁꯨ ꯁꯦꯡꯗꯣꯛꯄ ꯉꯝꯒꯅꯤ ꯑꯗꯒꯤ ꯄꯥꯞꯁꯤꯗꯅꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕ ꯑꯗꯒꯤ ꯐ꯭ꯔꯣꯗ ꯃꯤꯉꯣꯟꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯗꯒꯤ ꯐꯠꯇ ꯅꯨꯡꯗ ꯁꯤꯒꯨꯝꯕꯁꯤ ꯇꯧꯕ ꯃꯤꯁꯦ ꯁꯤꯐꯧꯗꯅꯦ ꯁꯦꯡꯗꯣꯛꯄ ꯉꯝꯒꯅꯤ ꯑꯗꯒꯤ ꯌꯥꯝꯅ ꯑꯃꯣꯠꯄ ꯐꯠꯇꯕꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯁꯦꯡꯗꯣꯛꯄ ꯉꯝꯒꯅꯤ ꯂꯥꯏꯗꯒꯤ ꯄꯣꯠ ꯆꯩ ꯂꯧꯔꯀꯥꯟꯗ ꯍꯤꯡꯕ ꯁꯤꯁꯨ ꯁꯦꯡꯗꯣꯛꯄ ꯉꯝꯒꯅꯤ ꯁꯤꯕ ꯄꯨꯔꯥꯅꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ
ꯑꯔꯨꯕ ꯄꯨꯔꯥꯅꯥꯅꯤ ꯌꯥꯝꯅ ꯄꯥꯞ ꯑꯆꯧ ꯑꯆꯧꯕ ꯄꯥꯞ ꯇꯧꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯄ ꯉꯝꯒꯅꯤ ꯃꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯐ꯭रीडꯝ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯑꯗꯨꯒ ꯁꯤꯕꯕꯨ ꯄꯦꯜꯍꯟꯕ ꯉꯝꯒꯅꯤ ꯑꯁꯤꯒꯤ ꯀꯅꯦꯛꯁꯟ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯃꯁꯤ ꯇꯥꯔꯕ ꯀꯥꯟꯗ ꯄꯥꯞ ꯂꯩꯔꯔꯣꯏ ꯀꯤꯔꯥꯇꯥꯁ ꯀꯧꯕ ꯕ꯭ꯔꯥꯍꯃꯅ ꯑꯃꯅ ꯃꯥꯁꯦ ꯇꯝꯕꯁꯤꯗꯅꯦ ꯈꯤꯇꯪ ꯃꯉꯣꯟꯗ ꯋꯥꯠꯄ ꯑꯗꯨꯅ ꯃꯥꯁꯤꯅ ꯇꯝꯕ ꯋꯥꯠꯄꯗꯨꯅꯅꯦ ꯃꯥꯁꯦ ꯙꯔꯃꯁꯤꯗꯒꯤ ꯂꯥꯏꯅ ꯆꯠꯀꯗꯕ ꯙꯔꯃꯁꯤꯡꯁꯤꯗꯒꯤꯅꯦ ꯊꯥꯞꯇꯣꯛꯑꯀꯥꯟꯗ ꯃꯥꯁꯦ ꯂꯥꯏꯔꯕꯁꯤꯡꯗꯅꯦ ꯍꯩ ꯃꯍꯤ ꯌꯣꯜꯂꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯑꯌꯨꯛꯇ ꯏꯔꯨꯖꯕꯒꯗꯕ ꯁꯟꯙ꯭ꯌꯥꯗ ꯏꯔꯨꯖꯒꯗꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯦꯛꯇꯤꯁꯇꯣ ꯑꯗꯨꯒꯗꯨ ꯇꯣꯛꯂꯛꯑꯦ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡꯅ ꯆꯠꯀꯗꯕ ꯂꯤꯆꯠ ꯆꯠꯂꯛꯑꯦ ꯃꯥꯁꯦ ꯗꯦꯕꯔꯥꯖꯥ ꯀꯧꯋꯦ ꯑꯗꯨꯒ ꯃꯥꯁꯤꯅꯅꯦ ꯃꯤꯁꯦ ꯃꯥꯅꯅꯦ ꯃꯆꯤꯟ ꯊꯤꯕꯤꯔꯒ ꯃꯥꯕꯨ ꯊꯥꯖꯕ ꯃꯤꯁꯤꯡꯁꯦ ꯃꯥꯅ ꯃꯆꯤꯟ ꯊꯤꯕ ꯑꯗꯒꯤ ꯗꯤꯁꯤꯞ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯅ ꯕ꯭ꯔꯥꯍꯃꯅꯅꯦ ꯁꯇ꯭ꯔꯤꯌꯥ ꯚꯩꯁ꯭ꯌ ꯁꯨꯗ꯭ꯔꯁꯤꯡꯁꯦ ꯃꯣꯏꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯁꯦ ꯃꯥꯅ ꯃꯥꯏꯅ ꯀꯗꯔ ꯐꯗꯔ ꯇꯧꯔꯒ ꯂꯧꯕ ꯍꯧꯔꯦ ꯑꯗꯒꯤ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯃꯥꯏ ꯃꯔꯟ ꯇꯥꯜꯂꯦ ꯑꯗꯨꯅ ꯃꯥꯅ ꯆꯠꯂꯤꯁꯦ ꯙꯔꯃ ꯅꯠꯇꯕ ꯆꯠꯂꯒ ꯃꯥꯅ ꯃꯥꯏ ꯃꯔꯟ ꯇꯥꯟꯕ ꯍꯧꯔꯕꯅꯤꯅ ꯃꯥꯁꯦ ꯄꯥꯄꯤ ꯍꯥꯏꯗꯣ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯄꯥꯄꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯙꯔꯃ ꯆꯠꯄ ꯒꯤ ꯑꯦꯛꯁꯟꯗ ꯀꯔꯤꯝꯇ ꯃꯥꯁꯦ ꯑꯗꯣꯝꯂꯣꯝ ꯆꯪꯗ꯭ꯔꯦꯕ ꯑꯗꯣ ꯅꯣꯡꯃꯗꯤ ꯕ꯭ꯔꯥꯍꯃꯅ ꯑꯃꯅꯅꯦ ꯏꯔꯨꯖꯕ ꯆꯠꯄ ꯂꯦꯛ ꯑꯃꯗ ꯑꯗꯨꯗꯩꯗꯨꯗ ꯁꯣꯚꯥꯄꯇꯤ ꯀꯧꯕ ꯀꯔꯇꯁꯟ ꯑꯃꯅ ꯑꯗꯨꯗ ꯂꯥꯛꯑꯝꯃꯦ ꯑꯗꯣ ꯃꯥꯁꯦ ꯎꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯎꯕꯁꯤꯗ ꯃꯥꯁꯦ ꯈꯤꯇꯪ ꯃꯉꯣꯟꯗ ꯑꯦꯖꯤꯇꯦꯁꯟ ꯑꯃ ꯂꯩꯔꯦ ꯑꯗ ꯃꯥꯅ ꯈꯜꯂꯦ ꯏꯅꯥꯛ ꯈꯨꯟꯕ ꯕ꯭ꯔꯥꯍꯃꯅ ꯑꯃ ꯃꯥꯒꯤ ꯃꯈꯥꯗ ꯃꯥꯅ ꯈꯤꯇꯪ ꯉꯥꯎꯅ ꯌꯦꯡꯉꯛꯄꯗꯨꯗ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯍꯔꯥꯎꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯋꯥꯔꯤꯒ ꯁꯥꯟꯅꯔꯦ ꯑꯗꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗꯩꯗꯤ ꯃꯣꯏ ꯅꯨꯡꯁꯤꯅꯔꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯒꯤ ꯃꯥꯅ ꯌꯥꯔꯦ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯥ ꯑꯣꯏꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯁꯦ ꯐꯝꯃꯤꯟꯅꯗꯅ ꯍꯤꯞꯃꯤꯟꯅꯗꯅ ꯊꯛꯃꯤꯟꯅꯗꯅ ꯆꯥꯃꯤꯟꯅꯗꯅ ꯁꯥꯟꯅꯃꯤꯟꯅꯗꯅ ꯃꯣꯏꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯕꯗꯧꯅ ꯂꯩꯔꯦ ꯑꯗꯣ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯥꯏ ꯅꯨꯄꯤꯁꯨ ꯂꯩ ꯃꯥꯜꯂꯦ ꯃꯣꯏꯅ ꯃꯥꯁꯤꯅ ꯇꯧꯒꯅꯣꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯕ ꯑꯗꯨ ꯃꯥꯅ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯗꯦ ꯑꯗꯨꯝ ꯇꯧꯏ ꯃꯥꯅ ꯇꯧꯅꯤꯡꯕꯗꯣ ꯑꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨ ꯇꯥꯅꯤꯡꯉꯛꯇꯗꯅꯅꯦ ꯃꯣꯏꯁꯦ ꯃꯣꯏꯅꯅꯦ ꯇꯨꯝꯃꯤꯉꯩꯗꯨꯗꯅꯦ ꯍꯧꯖꯤꯛꯀꯤ ꯐꯠꯇ꯭ꯔꯕ ꯅꯨꯄꯥꯁꯤꯅꯅꯦ ꯃꯥꯒꯤꯅꯦ ꯃꯃꯥ ꯃꯄꯥ
दुसु माई नुपी दुसुने हातोए हातोअकांदने मोइगी मपोट मचैसिंगदो तोइना हुराले अदुना माना माइगी वखनसिदैसिदा ngसाइगी कोर्टेसेंसी की desires na मासे ngauरेबा अदगिदी मागी मरन मथुमसिंगसे जिकी माना मागी मपादगी अदगी अतैदगी लौरुबसिंगसे माना दोइनमक पीरे अदगी माना चारोइदब पोत चारे यू थकले अदुना ब्रह्मणा अमा ब्रह्मणा अमना कोर्टेसन ओइब नुपी अमगा गने चप पुखम अमतदगी चामिनबसे मसिसिना ब्रह्मणागी ख्वाइदगी फत्तबा ओइबा दो मासु मादी चारे अदुगा नोंमा मानने मागी डेस्टिनी ना हाइबतारे माते प्रतिष्ठाना कौबा शहर अमदलाए अदो प्रतिष्ठाना कौबा शहर सिदना शिव टेम्पल अमा लैरमे अदुगी मनाक्सिदैसिददी अफबा मीसे लैबा अदो ब्रह्मणा जिकी नुपासे माना लैबसिदा मासे मसा सागतलगने मासे नारगा लैबसिदा मासे शिवगी मरमदा ब्रह्मणा अतैना अदाइदा वारी साबसे माना ताबा शिवगी वारीसे अदो मासे मराइबा मासे मसा सागतपसे सागतपगी वाबदो अदुगा थागी लोइसलकपदुदने देवराजा से मासे लैत्रेबा अदगिदी यमागी मागी मनाई मयामसिनाने मासे पुनसल्लकांदा यमागी सहरदा पोरे अदगी शिवगी अटेंडेंट मयामसु लैरे अदुगा अंगौबगा सेतना अदई मखुत्ता ट्राइडेंटगा पाइरगा मोइसे लैरे अदुगा मागी मखोंगसे दोइनमा उतना खुमजल्लकांदा मोइसे रुद्राक्ष बीट्सगा सीरकांदा शिवगी मनाई मयामसिसु लैरमे अदुगा शिवगी मागी वर्ल्डगी मनाई मयामसे लाकांदा मोइना साउना यमगी सिटी सिदा लाइनेबा अदगिदी मोइना हाइरे देवराजा से थादोउ दुगा अखोइगी गारी सिदा मासे हपकटलगेना शिवगी मनाइसिना हाइरे दुगा मासे दुदा फमहल्लगा कैलासा हाइसिदा पूरगा लाए अदगिदी मधु ताबददी यमगी सिटी दो लेहौरेको दुगा धर्मराजा सी मागी मयुमदगी थोक्लक्पा कांदा माना मेसेंजर मरी लैरमे रुद्र गचप मनबा धर्मराजा सिनने धर्मगी मरमदा दोइना खंगबा धर्म से कमाइना चटकनी अदगी कमाइना वर्शिप तौगनी मसी खंगबा दगी यमा सिना खंगे मसीगी वारी से अदो माना कितंग कीरबनिना ने मासिनाने संभु शिवगी मैसेंजर सिंगसिता करीनो हंगदो से खरा कीरेबा अदो मोइ चटखरा कैलासा सिदा चटखरा कांदने मासे शिवगा अंबागा द पीरे अंबा हाइबदी पार्वती से अंबा हाइना सुकौवी अदुगा अदुना शिवगी वारी से कितंग ताबदा मासे मंगोन लैबा अदुगा माबु सेंगतोकपो ओइबा कितंग ओइरगसु
ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯕ꯭ꯔꯍꯃꯅ ꯗꯦꯕ ꯔꯥꯖꯥ ꯑꯁꯤ ꯄꯥꯄꯤ ꯑꯣꯏ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯀꯂꯛ ꯃꯤꯍꯧꯕꯗꯨꯅ ꯐꯠꯇꯕ ꯚꯥꯏꯂꯦꯟꯠ ꯑꯣꯏꯕ ꯊꯕꯛ ꯕ꯭ꯔꯍꯃꯅꯗ ꯇꯧꯔꯦ ꯁꯇ꯭ꯔꯤꯌꯥꯗ ꯇꯧꯔꯦ ꯚꯩꯁ꯭ꯌꯥꯁꯇ ꯇꯧꯔꯦ ꯁꯨꯗ꯭ꯔꯗ ꯇꯧꯔꯦ ꯑꯗꯩ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯦ ꯃꯃꯥ ꯍꯥꯠꯂꯦ ꯃꯄꯥ ꯍꯥꯠꯂꯦ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯠꯂꯦ ꯃꯥ ꯌꯨ ꯊꯛꯑꯦ ꯑꯗꯒꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯔꯇꯁꯟ ꯃꯥꯏ ꯅꯨꯄꯤ ꯂꯩ ꯂꯩꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯁꯦ ꯐ꯭रीडम ꯐꯪꯉꯦꯕ ꯃꯥꯅ ꯂꯩꯔꯔꯣꯏꯗꯧꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯤꯕ ꯄꯨꯔꯥꯅꯥꯁꯦ ꯇꯥꯔꯨꯕꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ